Siema loikibada ngairiba Nambol Thongkhongdagi Nambol Kongkham mamang lekai takibagi lambi napi haujinbata natana mafam kayada koilas phaktatpa hore. Lamdam asigi lehaudagi haurakhiba sumang lilagi tonganba academy ama limnanaba aikoi punna thaudang lominasi haina Art and Culture Minister Alexander Kuman appeal tawrakli. Amasung Manipur ke laimai di han hanbo ne sanagadoriba ILEC match ta hayeng Neroka FC amasung Sanai City FC na lama tawnargani. Mayam kurumjari adom niambiri basi Impact News ni ai taklamam siam kanan haujik pungja si phawbagi maruba paw sing yam da pizari. PMGSY की सेंदंग मखादा नंबोल थोंगखोंगदगी नंबोल कोंगखाम ममांग लेकाई ताखिबगी लंबी असि निमित खरनी की ममांगदा सेम लोइख्रबसु हौजिक लंबी असिगी कोइलास मथक्ता नापी हौजिंदुना अमदी मफम कयादा कोइलास फकटपा हौरे ngasi पावमी सिंगना सतुना यंगसिलुबदा किलोमीटर अनिरोम के कोइलास थारिब लंबी असिगी कोइलास काइबा हौरकपदा मफम अदुगी मियामना पेंदबा फोंगदोकनरपगा लोइनना कोंगखाम यूथ क्लब एंड लाइब्रेरी की म्यूट सिंगनासु Marinabas Singh Yang Sinbi Haina Fongdorakli. Ministry of Rural Development, Government of India gi PMGSY gi Makhada Lupa Lak Marfunithoi Makhairom Sang na Semli Balambi Asi Haukiba Sahi Lisungani Tarataru ki January dagi Sem Bahauraga Chaliba Sahi Asi ki January tha Fawada Loigadabane Adabu Lambi Asi Semba Loibada Ngairing Aida Kai Bahaurakpa Sina Ahanba Oina Koilas Thaba Lambida Chatpa Panglakani Haina Harauraba Adu Ariama Taragadra Haina Fongdok Narakli. Amaromda Kongkhamdagi SK Women College amasung Nambol Sanoi College takibagi lambi asi matam kayagi mamangdagi sembidana leirakpa asida mahamadagi miyamna miyeng sangbinaba mainaba singi poning singsilakli loinana Nambol Sanoi College sangphamgi lambi asi su nong karhek subaga isingna thumjinba asi su miyeng sangbinaba su lamdamadagi miyamna appeal tawrakli. अखोई गिना नेट लेबा कोइलास फंगजगदोरिबसी इपा इपु कया लाइव खरबा कयामा कोइलास त नेट प फंगदना मसक उ फंगदना लाइव खरबनी अदुना अखोइदी हानबो ओइना पुनसिगी ओइना कोइला थाबा मफम चटप फंगजबा हाइबदु मसिना हानबो ओगदोरम अदुना सुबिरिबा सिंसिना खरस एक्शन न तौबिरम बाइबसी अखोइगी आसा सिगी मखा तारकपा लोइसलक्त्रिबा सरुक्सी लोइसनबिरम मतुंगदा अमुक्का मरोल अमगा सेमबिरम पामे लंबी थोंगसे अदुके मतिक पेनरे थांगनाबदा लेरिबा कॉलेज अनि लांथोखिबदा प्राइवेट स्कूल अमा गवर्नमेंट स्कूल अनि अदगे खोगी लेकाई गी लेरिबा प्राइमरी स्कूल सिंग तोंगान थांगहरकांदा सिगुम्बा लंबी थोंगसिदा कमायना छात्र सिंग चटकनी नोंग सोरका मतमदा खोई अदुके मतिक इनकन्वीनियंट ओइरे गाड़ी चटपदा भेन चटपा यादरे अदुना यादरबनी आम कोइर चले टाइमिंग नंगनना चटपदा छात्र सिंग से अदुके मतिक मोरेसु मतम मांगने मसा आमसु ओइरिबने अखोई Lamdamasiga lehaudagi haurakhiba Sumang Lilagi Tongan Academy ama lingnana aikoi punna thaudang lominasi haina Art and Culture Minister Alexander Kumana Fongdokre. Wapam singa si taramarilik suba Sumang Lila ningtham kumai disungni taratari haudopagi thauramda Fongdokibani. Manipur State Sumang Lila Council Sinduna Iboyama Sumang Lila Sanglel da Pangtokiba Thauram Adugi Atuba Mitunglen Ungiwarul Piraduna Minister Jenta Kumana Lamdamasigi artist singna Tengnariba Awaba Sing Lengaki Maikaidagi Tapna Menkatnaba Honagani Art and Culture Lamdamasibu Saktakli Haina Mapalamgi Miyamna Amadi Lamdamasigi Miyamna Thagatnari Thagat Wahi Sinatana Lamasi Chakwanabagini Hairabadi Mayung Iya Yadaba Amadi Amaga Singtunabadona Tauri Lamdam Asibu Malemda Saktakliba Lamasigi Masak Maral Mayamasi Yokatnaba Honabada Langak the Sel Tumgi Award Palabana Masak Tokna Pamum Tingmangamde Lila Makal Asibu Malemgi Thak the Pukatnaba Honabada Langak Amadi Mailinaba Department Kaktada Intopagi Mahuta Ekoi Puna Sangsin Minasi Haiki Pampak Asigi Academy Ama Lingnanaba Mafam Saba Jaga Ama Council na Yengbio Tabak Oina Ontoknaba Mahak Amadi Lengaki Maikaidagi Angaba Takta Honagani Haina Mahak Fongdoki Ngasidagi Horaga Tasiki Tang Kontere Fauba Hapta Ani Subna Satagadoriba Festival Asida Punna Sumang Lila Kanglup Tarahumdoigi Sumang Kumai Sing Utkadori Ngasi Ahubunamita Nongin Sumang Lila Association Gi Artist Association Gi Nung Sibi Hu Haiba Sumang Kumai Utki Ngasigi Thoramaduda Nauria Pakanglakpa Kemdragi MLA Esuba Sandrasu Satyaki Art and Culture Matan Sujam Shem Hargade Mayam Nadi
physical cultural activities sports activities as for a to I am the secretary privacy upon immediate to my Queen Manum the shop behind the highly had the Mangai so I couldn't begin in a hundred talked of the government behind the day. Among the most from the relatives, my young student to be NSN IM na matam sang na India government ka wari sanari ba asigi warusin purak na ba hona bada Manipur kai ba yaba gi phibam lakli ba asi aikoi punna thenami na si haina nauria pahanglak pagi MLA RK Ananna pahanglak pagi hanagi MLA RK Ananna fongdorkli wafam singa si Thawbal Mela ground da Thawbal Block Congress Committee na sinduna sin protest disclose framework agreement haina sathakiba wakan famda fongdokibani ngasigi wakan infam aduda hanagi deputy minister gaikhangam na fongdokibada English ni tara mangagi Augusta NSN IM ga India government ka naga gi solution purakna ba hona bada sign tauna kiba framework agreement sahi ani surafawada khangandana thamliba karigino haina wahang hangke isu asi BJP na lana lawi adubo Congress party na di laina BJP na di laina lawi adubo Congress party na di line laude ima laibaki isu phagi nate hauzik noklabasu tungda kapkani haiki gakhangam na hai Congress ki pandam di framework agreement ta yauriba sing adu miam khangna lauthok piraga credit lobi haibani mifam adu da hanagi chief minister okram iwobisu saruyaki BJP Congress khudongchab lobidore na khanba taragati hayeng framework agreement manung da yauribse karimda Manipur kai da wafam yauge haina prime minister office ki natka home minister office ki noine nusakhi bido NSN ayanga koiga tongre bi framework agreement se sini ne haina het thadok pirada Congress ko khudongchab lobidore na khanbi ramata so hayeng dagi akoi sit in protest so if maka thalo se kachi tongbo ngamoi ado hoi tawju pam de Greater Noida da thahong gi mamang da mafam khangdana hat to phikraba Fravis Sanam gi misi gi case CBI da thigatna na Manipur government ki maikai dagi Uttar Pradesh government ta aiba serol thana ba draft tawbal loire hayengmak UP gi chief minister da case asi CBI da thigatna ba khangalagani haina Manipur gi chief minister Nongthumam Birena thajaba perakle hairi wafam singasi misi asigi matangda sem kiba people action committee amadi mahiroilup kayana lusingduna aurem thong bazada misi asigi case CBI da sinagadabani haina khongjang sangsinuraba matungda khongjang loising adugi mihut kharaga ngasi numidang wairam chief minister gi secretary ta chief minister unaduna wari sanarubada chief minister na phongdorkibani hairi Uttar Pradesh ki Greater Noida da haukiba September 9 da isai concert mafam amadagi thiba khangkidraba matung human organ gi Lautuna man mongda mihathina hatlaga poloi thokiba uripo asom laikai degi Pravis Sanam gi namsinduna ladiba case asi pung kunmari gi manungda CBI da sinadrabadi uripo Kangsup Road matam kakta da thengjilagani haina hana wari laururabani adubu People Action Committee gi convener A Folen amadi Democratic Students Alliance of Manipur Desam gi President M Angamba Yaungna miyoi mangana saba kangbu amana Chief Minister ga unaruba aduda Chief Minister na misiasi Manipur government na yamalum na lawi Government ki mai kede angamba honagani haina fongdor padagi lambi thingbagi khongjang adusu handokli haina PSC ke convener A Folena fongdorakli Sasinab khut thongnabagi case amaga marilenana Manipur High Court na Union of India da lupa lakh tarik senpam compensation oina pinaba khangan kri haina Human Rights Law Network na sirlama khangalakli Haukiba inkum jale suni tarada sasinaba khuthoknabani haiba thodok amada laikhidraba sangmaijin mamang laikai dagi hawaibam amujawgi misi gi matangda magi apopina haukiba English suni tara humdoida High Court ta writ petition ama file tauke loinana case asigi matangda kumna nainaraba matungda ngasi Manipur High Court ki acting chief justice and Kotesura masung justice case Novin gi division bench amana petitioner oribi laikhidraba amujawgi mamada compensation oine lupa lakh taret tha manga gi manungda pinaba khangkibani hairi Sengmai lambi gi tengdong yan makha laikai dagi kharaijam sasin misi gi achumba langlangjin putho haidena miyamna wakan infam sathakre
Kharaizam Sasin Mamang Tha November Kunmarigi Numidang Pung Mapan Minute Mangarum Taba Matamda Sekmaidagi Imphal Lom da Haigalakpa Atia Masugi Maruti Centro Car Amana Tengdong Yan Makha Lekai Petrol Pump Mapada Thomlambadagi Kutak Talekidabani Wakan Famaduda Saruya Kiba Misi Asigi Matang the same Kiba Jesuki Kanvena En Gunamanina Sasin Misi da Chena Bamioi Tha Asigitara Nipan Pabagi Manungda Putok Trabadi Matangi Numiti Simatang Taramapandagi Lambi Tingbayang Akan Bakongjang Sangsilagani Haiki Misi Asig Achuma Wild Putok Nabalengaki Mafamda Memorandum Pisin Kiba Laikrebasu Tabak Wainangasi Pauba Paikalakpa Laitri Haiki Sasin Giloina Bike Santi Balana Mahaki Mapure Babu Tamtina Halambagi Taudokta Chena Bamioi Putok Pinaba Amadi Lengaki Maike Dagi Mama Masagi Hingnabagi Lambi Pibinaba Lengaki Puning Sangsilakli Sasin Laikidabada Mahaki Loina Bi Amadi Sahi Marita Ngairibi Pikli Masanu Pi Ama Kondok Lamkibani Makha taba government na kari action lokhat pibage haibadu pakum ama pau piraktabna maram orga ngasi gi dharna si phamjabani ngasi dagi tharaga tang 19 phawge manung si dai response positive oibo response ama phawba government side gi plus police ki side gi pibiraktab taraga di tang 19 phawba si matam thajaba si gi mathang numit gi akhoi highway na chingba lambi leiriba sing si da khoi ban tawjagani Gari zengi ba missing do police ki ba kai de phabiyo adu sarkar gi ma kai de gi ju angam ma teng pang biyo lamlan jing puthok biyo ai gi pikli bi sa ji ju imung gi manung gi leita lai ba ai gi dupa na puram mani aduga sarkar gi ma teng angam ma teng bi Sabul Semningo Longjam Ongbi Milani Elias Milan gi Misi ga Mari Lenana Lambi Tingbaki Kongjang Sangsingani Haina Torum Adu Misi Sigi Matang Asuma Langlanjil Atuma Matamda Putokani Hain in Follow West ASP na Tazaba Pibadagi Matam Karagi Oina Lambi Tingbaki Kongjang Handokli Haina Fact Finding Committee Against the Killing of Sagol Semningo Longjam Ongbi Milanini Elias Milan na Thador Pachiola Manakangalakli Amaromda Postmortem Report Ngaida Ken Rosa Kobamioi Amana Facebook ki Kuthangda postmortem ge report mangjaunana thagalapa asi angapapu I haina fact finding committee ge serulasina makha tarakpa galunina hiramasigi matangda su police na komna thijin binaba puning singsilakli Rims Dental College ta intern tawriba dental doctor singna makhogi stipend pitok piyo hai ge khongjang sangsin khre intern doctor sing aduna dental college adugi mamangda makhogi khongjang adugi saruk ama oina wakat mi fam sathaki Wakan from Loising Aduna, the system has failed us. Our hope has been set. We demand stipend high na thaba placard sing sijinaki. Wakan from Aduda Saruyaki Basingna Mamang Tagitang Taratreta, State Minister Unaduna, Makoy Pangpam Topa stipend Pangan Bio Haizaki. State Minister Nasu, Rimski Director, the Military Manungda Pibam Kangala U Haina, High Grabasu Hausi Faba, Karigumba, Tabak Amata, Paikari Pirakri Haiba, Wafamsu, Fongdorakli. Lilong Hauribi College ke Principal in SARS Muhammad Sahiduna Yamnaba Senfam Kaya Haina Toklamagi Damak Tabak Tagi suspend Tawadamani Haina All Manipur Muslim Students Organization Nasirulamada demand Tawrakli Institute of Engineers India IE Manipur State Center na Sinduna Ngasi World Energy Day ki Tauram Pangthokre Tagala Leiba Government Polytechnic ki IEI Seminar Hall da Tauramadu Pangthokibani MSSS Electronics na sponsor tauba Thauramadi Yakiba IEI Manipur State Council ki chairman case temba na fongdorpada miyoibana section dana seasonary ba tongan mamakal ki energy bu ariambada manganda na mausa gi pibamda sowanda ba mamongda sijinahan ba amadi tungi mirol ki damak tung koina energy lehongna ba gi pandamda Thauramasi pangthokpani apikpa level da gi hauraga yum da seasonary ba electric ki polam sing yam ka hena Sijina Tokpa Madi, Maram Sadana Kahena Gari, Pangtauda Taudana, Fuel Energy Mangaliba, Asi, Hantahan Bahibasi Su Pandam Amani Haiki, Lunana, non-conventional Oiba Energy, Haibadi, Solar Energy na Singba, Makalgi Energy, Promote Taunanaba, Honabagi Pandam Su Tamni Haina Fungorakli. Toramadada, JRC Manipur and Mizoram gi former chairman and Siam Sunda, IEI gi Honorary Secretary, and Zoe Kumana Singba, Mioy Kayana Saruyaki. Institution of Engineers in India Pumbagi and my center sing the Masiki observations to Javani. Yamna section dana season Nariba Ekogi
ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤ ꯗꯤꯐ꯭ꯔꯦꯟ ꯐꯣꯔꯝ ꯑꯣꯐ ꯏꯅꯔꯖꯤꯁꯤꯡꯁꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯍꯧꯔꯒ ꯏꯚꯟ ꯒꯥꯔꯤ ꯀꯥꯟꯅꯗꯕꯗ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯗꯕꯗꯁꯨ ꯒꯥꯔꯤ ꯄꯪꯊꯧꯗ ꯊꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯏꯜ ꯏꯅꯔꯖꯤꯁꯤ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯍꯟꯊꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯂꯩꯔꯦ ꯅꯨꯡꯁꯥꯗꯒꯤ ꯁꯣꯂꯥꯔ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯒ ꯏꯅꯔꯖꯤ ꯖꯦꯅꯦꯔꯦꯠ ꯇꯧꯕꯒꯤ ꯑꯁꯤ ꯄꯣꯠꯁꯤꯁꯨ ꯈꯤꯇꯪ ꯄ꯭ꯔꯃꯣꯠ ꯇꯧꯅꯕꯒꯤ ꯁꯨꯝ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯣꯔꯦꯗ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯄꯨꯂꯤꯁ ꯄꯕ꯭ꯂꯤꯛ ꯂꯥꯏꯁꯣꯟ ꯒ꯭ꯔꯨꯞ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯇꯤꯡ ꯑꯗꯨ ꯃꯩꯇꯩ ꯃꯣꯔꯦ ꯀꯥꯎꯟꯁꯤꯜꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯃꯣꯔꯦ ꯄꯨꯂꯤꯁꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯤꯇꯤꯡ ꯑꯗꯨꯗ SDPO ꯂꯣꯔꯦꯟꯁ ꯈꯦꯟ ꯃꯨꯟꯂꯥꯎ OCH ꯆꯥꯎꯕ ꯌꯥꯎꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁ ꯀꯌꯥ ꯑꯃꯁꯨꯡ ꯃꯣꯔꯦꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯍꯨꯠ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯅꯝꯕꯔ 2ꯗꯒꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯔꯛꯇ ꯂꯩꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯁꯤꯡ ꯃꯩ ꯉꯥꯜꯍꯟꯕ ꯃꯣꯔꯦꯗ ꯗ꯭ꯔꯒ ꯆꯥꯕꯁꯤꯡꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯊꯤꯡꯅꯕ ꯃꯣꯔꯦꯕꯨ ꯗ꯭ꯔꯒꯁ ꯐ꯭ꯔꯤ ꯇꯥꯎꯟ ꯑꯃ ꯑꯣꯏꯍꯟꯕ ꯅꯝꯐꯥꯂꯣꯡ ꯃꯥꯔꯀꯦꯠ ꯑꯃꯁꯨꯡ ꯃꯣꯔꯦ ꯋꯥꯠꯅꯕ ꯐꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯣꯃꯦꯟꯁ ꯂꯦꯟꯗ ꯄꯩꯗꯨꯅ ꯂꯩꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯕꯨ ꯁꯦꯡꯗꯣꯛꯄꯤꯕ ꯑꯃꯁꯨꯡ ꯃꯣꯔꯦꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁ ꯑꯃ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯀꯨꯞꯅ ꯈꯟꯅꯃꯤꯟꯅꯈꯤ Chief Minister Nongthomam Birenga NSPC Limited के चेयरमैन लोइनना मैनेजिंग डायरेक्टर CMD Balraj Joshi का ngasi Chief Minister Secretary te unakre unabaduda Loktak Downstream Project ke sel thada bamadi Loktak Power Station gi lairiba issue singi matangda kumna khanen na khiaina siulamada khangalakle ngasi Kaksing Police na migratory birds taramanga fagat kibagi manungda tarangthu kanma ngamkhre ahumna sina fangki Desojit Singh SDPO gi supervision na makhada OCS Nadababu Sarma amasung SIY Sankar Das na lusingba team na usek singadu wafagai lamkhaida frisking tawbada phagat kibani loinana usek singadu bo purakpa Honda Dio ama police na frisking tawba ubadagi amuba masugi plastic bag ama langthok namlaga handuna sim kibani tungda bag adu yenglubada usek singadu thegna kibani usek singadu Kaksing Police Station tamna porlaba matung Peoples for Animals Manipur pau pidana kusinaki haribu usek sing adu gi manungda murhen mari rail ama radi bracelet crack taragi manungda ahumna sina asiboina phangki Numid humni sumna sathagadaba disaster management training program ama ngarang Bishnupur district oina district headquarter da laiba SP office complex da badminton hall da district asugi SP Jogesh Chandra Haubizamna chief guest oiduna haudokre Relief and Disaster Management Government Manipur gi makhada Directorate of Civil Defence Manipur sinduna Maruoina district asigi VDF personnel khaktada pigadoriba training program asigi haudopagi thoram aduda ASP Jogesh Chandra Haubizam DSP Riza Bishnupur Daina Konjengbam Deputy Director Human Resource and Administration Disaster Management Coordinator CCI Nyang Ngang Mang Amadi Relief and Disaster Management Government Manipur Staff Officer Muhammad Ayub Khana Singba Singsar Yaki Kangalaba district asigi VDF personnel samngada pigadoriba training asida department ki trainer kayana search and rescue first aid firefighting mock drill na singba makhal ki training kaya pigani hairi Hauji matang aswaida break matang laujage break matungda MPSC na khallaba miyoi amabu Tribal Research Institute ki Deputy Director oina haptabagi mayokta Suna Chief Minister gi mitam mai tha kibagi pau amadi Manipur amasung maling tongan tongan ba I pau sing pudana laksage impact news po mengta da lebiu Break matung taran moksari hausi makhata pau da Tribal Research Institute Manipur gi Deputy Director launabagi damak MPSC na khallaba miyoi amabu ngasi fauba BJP na singbalenga asina appointment order thoktababu Yanniba Fong Doctor Nangasi, Thamiban Dem College ke Western Gate, All Manipur Students Union, Suna, Chief Minister Nongthomam Birengi Mitam Maithakre. Su Headquarters ke Coordination Networking Secretary Lystrom Athawa Maitei na Fong Dorapada, Tribal Research Institute Manipur ke Deputy Director Long Nanaba, MPSC na Khalaba, Police Verification Fauba, Loi Kraba, Mioi, Misak Amabu, Palibalenga Asigi, Mainaba department sing na ngasi phaba appointment order thoktana leibabo akan mamonda yanidaba phongdorkli loinana lengak asina achumba pamdaba lengak ni
lengak asi asuma pamdaba lengak ni BJP lusingba lengak asigi Chief Minister Nongthomam Biren moral ground da fam thadokadabani MPSC na Institute asigi Deputy Director oina khalaba candidate asibu athuba matamda Manipur lengak amadi Marinaba Department Sing Appointment Order Thoktrabadi M Suna Makal Makake Akanba Khongjang Sing Sangsinaba Sem Sabapuna Loide Su Haiki mai lenaba department singda akoi karak hanna memorandum pisandana karak hanna hijack rabo phawda ngasi phawba Manipur sarkar amadi mai lenaba department singna MPSC na khallaba candidate adubu ngasi phawba appointment order थोक्तबा हाइबसी को याम लाइबक थिबनी अचुम्ब पामदबा अदुमलबा सरकार अमने ना एमसुना लवी अचुम्बबु लोसलगा थमिबा मणिपुर सरकार खोगी चीफ मिनिस्टर बिरेन अखोई मोरल ग्राउंड दा चीफ मिनिस्टर गी फम अदु थादोकदबनी अतु मतमदा अपॉइंटमेंट ऑर्डर पिदबदी एमसुना मखल मखा क्यागी हेना कनबा खोंजंग सिंग संगसनबा खोई सेम साबा पुनमक लोइरे एमपीएससी ना नियम चुमना खल्लबा अदुगुमला कैंडिडेट असे अपॉइंटमेंट ऑर्डर अतु मतमदा पिबियु हाइबसे एमसुना मैलिनबा डिपार्टमेंट सिंगदा अपील तौजरी Imphal District ke manungsan androrom de sel leba passenger puba gari sing society ani thok liba asi ama khakta da on thok yu haina Immortal Jeep DI Diesel Auto Tata Magic Taxi Owners Cooperation Limited yari pokna mainaba transport director amasung resta office ta hairi ngasi mezo khulda leba Manipur press club ta pang thoki ba pang bising unaba amada Immortal Society ki member Muhammad Faris Saha na phongdorpada mafam masida seliba gari driver singi apambadi society ama khaktamak leiraga society asigi makhada gari thauraga leijaba duni driver singi apambadi housing society ani Immortal Society amadi yaripok thambal nu society haina ladiba asi ama khaktada punsin biba natraga society ani asi muthatlaga anoba society ama semba aduni haire mahangna makhata na phongdorpada Society ani thokliba asigi matangda mamangda case sathakiba laikre madudasu High Court of Manipur Society ama khaktamak leinaba pauktak pirki basu laikhrabani haire hauzik lairiba society ani asi mainanaba authority na athuma matamda society amata da punsin bi daba taragadi makhal makha ke khongjang sing sangsilagani su haire hanagi society sing leiramiba society sing asi kaktat piraga oigera natragana achumbada oigera natragana inau nobada form tobada oigera lo na yagadaba mong amada punsan minaraga aikoi pulap na cheminabadu pami aikoi shanti leibadu pami maram asina masigi mari leineba department sing haibadi transport director amasung register office na aikoi gi awabasi engbiraga athuba matamda waroisilama pubiraga shanti da aikoi gari thoba phanghanbiyo hariba case asi thubu matamda mari leineba department sing na thabuk lokholakta taragadi makhal makhagi oiba thabuk thorom sing aikoi changsalani haina so aikoi firep amto oina leije ngarang khoding thabi check post gi drug purama miwi ama Tarantu suba sam rifles na fagat kare ngarang ni dawarang pung manga ga meni funganam sa pamatam da mori dagi Imphal tama haigalakpa Maruti van registration number MN01X9806 assistek torubada lupa lak tarama pangalising maftra mangarong gobe sen pamoigadaba WY Wallace Yos tablet listing ong chama pun maftra surup ki packet manung da hap na pura ki bani hairi fagalaba mioi adu more 1 number 5 dagi uma mukta sahi kunma pan apokpa Mikhilis kawi hairi Fagalaba mioi adu polam singalone na More police station da kusindakre Repertory of Warliba Kurai Sai Tebilerak Manipur na Sinduna Marirak Suba Guru nga Sepam Tombi Memorial Warliba Festival sini taratari nga sidagi wangkai thanga pamapal hanjabam narit laiba hanjabam mantokta haudokre Sai khuding ipang thoba festival asida Assam dagi artist ani yaungna wariliba artist taran nipana saru yari tha sigi taranipan fawba sathagada festival asi bahudop ki tharomda saru yakiba Yas College Assembly constituency ki MLA Thoksom Saitabartan haikibada lamdam asigi art form ama oiriba wariliba gi sinpam asi sitarapugumna tawre madugi mathakta ngasigi mirol asina kanba watpugumna khangba watpugumna tawre Maramaduna Landamasigi Puari Sar Oriba art form asi hingatnaba punna honaminabada changi hainasu phongdoki Puari ga history ga mai leinaba art form sing mathang mayam khambi bini du manung ga masi ju amani hajibta maramdi yingi baba ko sing sina tari baba ko sing sina ngasai mayai da phambi ga wari sing libide ibami Hek hunting na tau da tau thing da thing na tom da power ba no ba makhan gun na masi ni ba koida masi pa gun na mani amsung masi mahan da na ba masi a phom si da na ba hona da
liberty or wari liba Manipur paikhalaiba khumthangsi ai hainingai leitana thagache Lining Tau Sanamai Sanapung Kanglai Pang Sinana Task Kulumdoida by Cassandra Open Air Theatre the Pang Tokadaba Ahanba Miss Maite Sanu Kanbagi Sarukam Oina Ngasi Kangla Lai Famlenda Sain Bisingi Oiba Reality So Pang Tokre So Sida Maite Nupiama Oina Inati Oiba Lining Lies on Getarum Pang Topada Satkadaba Lisat Sajat Singi So Utki Luinana Kangla Lai Famlenda Ladiba Lai Fam Singi Matang the So Lining Tau Sanamai Sanapung Kanglai Pakilu Singba Singna Sagin Missing the Taktuna Kangan Ki. Laliba December Kumapanda Thailand Pangtok Kadurab International Site Conference Come Award Ceremony Asida Yawning Bamadi Award applied Towning Bamio Singdagi application Kauri Award Sikadamak Sports Educationalist Artist Social Worker Politician Amadi Atay Hiram Kayada Samas Kidamak the Honariba Sing applied to Yagani Akbamarol State President Warepanaba Padmasri Award Yamasung North Iski President L. Birzit Singh India Sri Lanka Friendship Award Didagi Kambi Yagani Hainasu Sierra Makata Fongdorakli Kaksingi Kha Manipur College Fitness Center Ama Ngarang Manipur University ki Vice Chancellor Professor Adia Prasad Pandeyana atuba mitungil oijan haudokre Building Committee Kha Manipur College na sindana pangthokiba thoram aduda college asigi annual report amasung annual candidates phongdoki Mahiru Singbo Masamu Fana Thamnaba College Fitness Center Ama linkatpa asi yamna matang sai haina Professor Adia Prasad Pandeyana thoramadra phongdoki NNSC A grade pang nanaba UGC da niyom sumna fund thadarnaba haijaduna college asi semgatpa tangai fadi haina VC na makataki Lunan malebak ama oinabagi pandamda Prime Minister na haudokiba Swat Sarveksan 2018 gi matangda nomagi oiba awareness program pangthokre Samaro Municipal Council ki manungsana leiba ward number 34 amasung 8 ki oina pangthokiba thoromasi council asina sinuna Samaro awang lekai community hall da pangthokiba ni ngasigi thoromadra sar yakiba Imphal Municipal Corporation the Deputy Director NG Utamna Miam tinba mafamda public toilet Salaiba gi niyom amasung dustbin sijinabagi hainabi thambagi matangda wafam kaya miam da phongdoki Thoromadra IMC Assistant Commissioner Ravindra Masung SMC gi Siapasan L Nolibanasu Saruyaki Hogiba September Kuntareta Manipur government Tokiba order magi matung ina Manipurda lamgi khazana land revenue asi saruk mangagi sang da hengatlagani haidibasi Manipurda lairiba lairaba miyam otpagi khongthangni hariba order asi lengak na handok piu haina All India Youth Federation gi maikaidagi Serolamada appeal taurakli India amasung Myanmar ani gi maikai gi security forces amasung miyam gi apunba miyoi kayana Indo-Myanmar friendship breeze manakta paidun leiba fata haudi sing sengdokre thong manak adu da fata haudi amasung song dun leiba uri wari sing mayam punna sengdokpagi thoram adu ayukta gi hauna sataba hauki more town dagi tholakpa amada kai fata haudi sing adu matam kayagi mamang dagi thong manakta paiduna lerakibani more da leiba taramathu sabasam rifles Kundariba Furup Kayagi Lusingba Sangamasung Myanmar gi immigration amasung army ke personal kaya sing na sit sengbagi thabak aduda punasar yaminaki Imphal Municipal Corporation IMC ki chairman Oramba Nagmapal Kangjabilerekta gi Longjam Biramani Laikhidabagi ahanba ningsing thoram ga marina nangasi mongsangli daliba Oles Home da asa thak amadi firol sing tengbangkhre Hariba tengbang polam singasi laikhidraba Biramani ki loinabi amadi masa singna katpani Hauzik sanabagi pauda Manipur ki laimai ihan hanba oina I-League match oina hayeng Neroka FC amasung Senai City FC na lamba taunaragani Neroka FC ki oina ihan hanba home match oina hayeng sanagadoriba match asida makhoi ki leijaba thauna lingjel putoktana mai pakna bohona gadori Neroka FC away match oina mamangda match anirak sanabada match ama maithiduna match ama mai pakpa ngamkhrabani Hayeng Kumala Park Main Stadium da nungthil pungani taba matamda sanagadoriba match asiga marilenana ngase Hotel Classic Grande da pangthokpa pre-match press conference ta Sena FC ge coach V
Saundara Rajanna Haikibada Mamang the Mets ani Mighty Duna Ladiba Maramna Hayengi Mets asi Mai Park Naba Ayobi Takta Honagani Makata na Mightyba Nangdanaba Sandaru Sing Dasu Tauna Hakani Haiki Amarana Manipur ki Sandaru ani su team asida Yauba Maramna Hayengi Mets asida Chennai City FC ki advantage Lagani Haibaki Tajaba Fongdoki Nakala Maramda Neroka FC ki coach give Raikana Hayengi Mets asida 100% piduna sungsoi soidana mai pak na bahona gani mamangi match ama mighty gi adugi ninga naraga laiba matam nati haiki mahakna makata na Chennai City FC asi attacking da yamna phajaba team ni makhoi gi team asida masak thokpa apaba sanari ahum mari mark tawduna thamduna neroka gi defense line da mikup nahum singan nagani sohaiki But as a team tactics, compared with them, they are far better position. They are in comfortable position. We have only 1 point. Regarding, we go for slow tactics. We want to slow down the space because all the foreign players are very good. They have a very good sufficient speed and everything. Because compared with the last 2 matches, last match we played better football, but the result is not cover. Next match we will concentrate about meeting the ball position and everything. Coach Moina, my parking. अदुगा माइ पागनसु होननी अहमदो कोई नमगिदे अदगी अनिसुबदे कोई माइ पाए अदसु 3-0 दा अदुना अदुगी कॉन्फिडेंस अदुगी अकोगी का हायतारे स्पिरिट हायतारे अदुना अकोइना अहम मैच तो होय अकोइ पोरे नोइते अदुसु तो खलगा लया हमनिना कारी बा कोई 3-0 दा कारक अदुगी स्पिरिट तो अकोइ हाइंगजे सानारनी Nipan Suba Said Manoranjan Singh Memorial State Open Football Tournament Klasa Kaino Semi-Final Sangre. Ngasi Sathariba Football Tournament asigi ahan quarter final gi match amada Klasa Kaino gi Sandaroi Jerry Osom amadi H Piabung Anina match ki kontra amasung yang khaitere suba minute singda Panjal amamam sanduna FC Jalen Kangpo Pibo Panjal ani amada Mighty Pibangam ke Sathriba Football Tournament asidagi mapan tholakraba FC Jalen Kangpo Pi amata ngairaba Panjal aduna match asigi ahapa nifumanga plus 1 suba minute Gemin Thanasan ke IG Manipur amasung Nagaland sector CRPF amasung Amphagi me makada group center CRPF amadi Impala West Football District Association and Sinduna round of 16 gi knockout basis da Chatariba football tournament asida Manipur gi maming lereba football club tara taruk susar uyari Komalapak artificial turf ground Chatariba football tournament asigi hayanung thil sanagadaba quarter final match amada SSU Singjamai amadi FC Kangsup ka sanabaga lunena hayang sanagadaba quarter final match amadana DM Rao Sekmai amasung Rising Athletic Union laring mamlaikai anina lamba taunaragani Hauzi Arubada Morabapa Amana Pizari. Same Loikibata Ngariba Nambol Kong Kong the Nambol Kong Kam Mamang Lekai Taki Lambi, Napi Housing Batanatana, Mapam Kayada, Koilas Pakapahore. Lamdamasigale how the Haukiba Sumang Lilagi Tongan Academy Linkataba, a Koipuna Tawang Lomina Sihaina, articles the Minister Jendikuman Artist. Amasang Manipur ki laymay ihan hanbo oina sanagadoriba Island match sa hayeng Neroka FC amadi Chennai City FC na lamba ng naragani.